Arambai News Guwahati da Manipuri Pau Tabiriba Singbu Ihan Hanbamaktada Chingangbam Sujitarani Kurumjari Housing Asigi Samlapa Mariba Pau Sing Lowirasi Assam da tha taruki matung ngasi school sing hangba hokre class 9 amadi class 10 gi mahiroi sing mahogsagum classroom da phamduna larik tamba hokre oza su mahiroi sing su marks ukhi khut hamba sanitize toba temperature yengba loinana social distance ngakpa yauna SOP sing ngakna chatnaki adubu class amada mahiroi kundagi hena phamhankhide Maragasida mahiroi sing kanaraktabadagi class amada mahiroi amakaktamak phamduna class tobagi paushu lakli amadi guardian singdagi no objection certificate puraktaba mahiroi sing school gate tagi halan ki bakayasu yauki Assam Accord ki clause 6 ki matangda Delhi amadi Dispurna anowalila ama sanarakpa urakli Tha Taruk Dispurda Taduna Lerakiba High Power Committee ki report asida ain gi oiba kari aho akai sing leibage haibadu thigatnaba handak Assam gi CM Sarvanand Sonowal amadi Minister Himanta Biswa Sarmana Union Home Minister Amit Sahaga unaruba aduda hairaki hairi State Lengakna ain gi oiba yengpham thokpasing yengsilaba matung center da pikhalaknaba hairaki adubu Justice Advocate General amadi Senior Advocate na chingba kaya yauna semkiba High Power Committee gi report asida ain gi kari karamba asoiba leramgadage hairakpasi tasengna ngakningai ne Adubu wafamasi asu amadi Senior Advocate Upamanyu Hazarika nade Dispur amadi Delhi na state asida clause 6 chana hanbagi matangda thengtha hannabagi anoba lila ama sanarakpani hairakre Kamakya imagi sanathong lakliba September gi tang kunmari dagi bhakta singi oina hanglagani pung amada bhakta chama amadi nongbada bhakta chawnga khakna lai khurumbagi changba yagani masigi damak mangjongnana bhakta singna online pass logadabani aduda sunatana bhakta singadu covid negative oi haibagi report su purakadabani hairi Chahi tara makhagi angang sing amadi chahi humpumanga mathaki ahal sing mandir manungda changbada athingba thamle amadi bhakta amamamna minute tara manga dagi hena mandir manungda leiba yaroisu hairi Indigenous Manipuri people of Hailakandi Assamna ngasisu ima lai khrembina koliba jaribongi lawat lamdamda nupi amadi nupalup sing punsinaduna Assam lenga ki 3 language formula gi mathakta yaningdaba phongdoktuna postcard campaign tawkhre Koizam Sopan Singna mifamapu oikiba campaign asida Khambaton Nonigopal Sharma Advocate Sarat Thangzam Manilal Konsam Rovindro Laurembam Joykanta Thangzam Haribabu amadi Kayan Paibam Ranjana Chingbana wangangki Assam da Manipuri loan gi matang da thokliba issue ase Manipur gi MP Dr. R.K. Ranjan na 0 hour gi matamda Lok Sabha da puthokre National Recruitment Agency na loba recruitment examination sing hauzik lariba loan tarani thoya sigi mahutta nipan suba schedule da chaliba loan namakta conduct tongnabagi haizaki baga loinana Assam State Assembly na handakta bill ama pass tawradana APSC gi Assamese Boro amadi Bengali loan da examination sing conduct tongnaba haiki adubu taramanga suba chahi chadagi Assam da khundaraklaba state asigi district tarahumdoi da khundariba lakh ani hena mishing leizaba amasung masagi medium school chama sukna mari leiba Manipuri singi Manipuri loan budi yauhan bidre haiki House ki meeting chingsiladuna Article 347 gi matungina Manipuri loan asi Assam gi associate official language ohenbinaba MP R.K. Ranjan na Lok Sabha gi meeting chingsinki Nakalamarom Assam da Manipuri singna mayok nariba loan gi issue ase parliament ta pukhatpi bagi damak maifagi maikai dagi MP R.K. Ranjan bu thagatpa phongdokre tungdaso Assam gi Manipuri singi issue kaya daso mateng pangbirakani haibagi thajaba thamjari haina maifagi maikai dagi thadorakpa chirol amana khangalakli Amadi Kasargi Lakhipur Khunau Dalaiba Women Action Committee for Village Protection asu ngasi paugi mifam ama phamladuna Assamgi MP amatana pukhatpi draba Assamgi Manipuri singi mai horaba issue ase parliament ta pukhatpi bagi damak Manipurgi MP R.K. Ranjan gi mafamda thagatpa phongdokre loinana haukiba August ki tang 13 ta maifana MP R.K. Ranjan masamakta issue asigi matangda memorandum ama pisinki hainasu Women Action Committee asigi president Konthaujam Sunitana palakhi
नाकल अमरोमदा ngasi Maifa Raja Bazar Joypur branch na sinduna Mangalpur Kanakpur Part 1 da Yaifabi Ima Maitai Pangal Maira Paibi loop haina mingthonba Maira loop ama semkhre loop sembagi mifam asida Kulicha Bibina mifam apu oiki amadi Ima Sanathoi amasung Brozen Thangzamna chingbana wangangki Known Assembly ba Maira loop asigi President, Vice President amadi General Secretary oina mathang sitna Sangita Begum, Hasia Begum amadi Jahira Bibi bu khanki Manipur lenga ki Education Department S ki makhada lairiba Engineering Wing asi amotpana pik thalle hayaduna ngasi su amok AIMS ki thomishingna handakta sol lonsin bagi khongjang changsin khrabagi matung loisang asi amok public curfew lauthokre Wing asida kanagumba staff natraga visitor ama fawba changhanba yaroi haikre AIMS ki fazin kiba thomi sing condition yaudana thadokpa amadi loisang asigi mara leraba chief engineer pham thadokpa haibasina wathok asigi waroishin puraknabagi condition ni hainasu mahiroi loop asina kanna hairakli Imphal Jiri Lambi gi Civilong manakta leiba Barak Thongi saruk khara khanghaudana ngasi ayuk tek tharakpadagi mafam asigi miyam amadi policing na semjinduna gari sing lalhanki adubu thong asi mapung phana semjindriba fawbadi pochai puba gari sing nungthil pung manga dagi ayuki pung manga fawba chathok chasen tawbada athingba thamkhre Manipur ki Chief Secretary na flight Imphal da thunglaba passenger singi oina ngasi SOP ama thokre e-pass paiduna thunglaba air passenger sing makhoi masana natraga gari waizaraga Imphal airport tagi chatkiba yagani adubu makhoi gi designated center da report ti tawgadabani hairi aduga e-pass pairaktaba passenger sing di MST bus na puduna HRD Academy natraga DC Imphal West na hangba center amada chatlaba matung makhoi gi district singda chatkigadabani Hairi Meghalaya da sunga sidagi hauna class 9 dagi na class 12 fawbagi oina school sing hangdokre adubo Assam da hangliba mong asiga Meghalaya da hangliba mong ani asi yamna mak khenari Meghalaya da di mahairoi singna chingnaba leibasing adu khangdok haidoknaba oza singa unabane regular class hodri classroom da phamduna oza singna chang naina lairik takpiba natri adubo oza amadi mahairoi singe counseling asigi damakta su mahairoi singna mama mapa amadi guardian singdagi no objection certificate tangai fadana purakadabani Pandemic manungsida online class yamnamak maru oi adubo online class tawbada khudong chadaba kaya mayoknaba maramna oza amadi mahairoi unabasina hena kanahali hairi NSCN GPRNK gi chairman Lieutenant General Khango Konyakna General Secretary Colonel Isak Sumi handakta tanthokibagi order adu amuk kakhatkre Working Committee NNPG sing amadi Civil Society loop singi luchingba singna wathoga sigi matangda yawrakibaga loinana September gi tang 12 da thokiba order adu kakhatkre Isak Sumi na hana pairamba status amadi position adumak mangonda hanjina piki NSCN GPRNK gi mahut siladuna WCNNPG da mahakna co-convener oina adumak leihigani hairi panba yai mahakpu tanthok laba matung mahakna pikiba statement amada taishinaduna yanaba puraknabagi damak mahak matam punamakta ngaiduna lei amadi chairman Khango Konyaki mafamda lana loba leitesu haikibani Mizoram lengakna Aizawl city area dagi partial lockdown lokthokre COVID sandorakpa thingnanabagi damak haukiba September gi tang 10 dagi Aizawl city partial lockdown thamlakpa du ngarang nomaijing numit ki ahing nongyai dagi lokthokre Nakalamarom da unlock ki close ama semdokladuna Mizoram amadi Assam border da leiriba Bairangte amadi Vairavi loinana Tripuraga tainabada leiriba Kanmunda leiriba entry amadi exit point ahumasi pochai puba amadi gari singi oina 24/7 hangdoklagani haikre Mizoram gi Governor PS Sridharan Pilaina MLA Dr. ZR Thiam Sangabu Raj Bhavan da ikai khumnaba utkre Miron binupi ama amadi pokputangariba mahaki macha animaki mapunsi kanbibagi damak governor na MLA asibu ikai khumnaba utkibani ningsing bayai chahi asigi August thada doctor ragi politician on khraba MLA asina mahaki constituency da chatpa matamda lambida miron binupi amagi fibam yamnamak lusilakle haiba pau ama tabadagi MLA asina khudakta chatuna delivery operation tauki amadi mama macha animaki punsi kanki
डिस्ट्रिक्ट असिगी मरी लेनबा डॉक्टर सिंगसु सुती लौखिबा मतम असिदा एमएलए असिना खुदक्ता ऑपरेशन तौरमद्रबदी ममा मचा अनिमक हिंगलमदबसु याय मतो असुमना डॉक्टर एमएलए असिबु गवर्नरना इकाई खुमनबा उतखिबनी आसाम दंगसी कोविड-19 के अनोबा पॉजिटिव केस लिसिंग अनिगा चट्रुक निफु फंख्रे मरमसिना आसाम दा कोविड-19 की कन्फर्म केस मसिंग लाख अमगा लिसिंग यांखै मापन चहुमगा कुन यौख्रे समना लाख अमगा लिसिंग हुंफु यौशिलक्ले लिसिंग कुंट्रा माथोइगा चमरी सुपना मरीना एक्टिव ओइरी ngasi आसाम दा मियोई 13 कोविड नंबर मोइदुना लैखिदबगा लोइनना अपुनबा लैखिदबगी मसिंग चौंगागा हुंबुद्रानी पान यौख्रे त्रिपुरा दंगसी नौना पॉजिटिव केस चनी निफुमदोई फंखिबगा लोइनना अपुनबा कन्फर्म केस मसिंग लिसिंग कुनिथोइगा चनी हुंबुद्रानी थोइ यौख्रे लिसिंग तरुक चौंगा हुंफुमदोइना एक्टिव ओइरी त्रिपुरा दंगसी सु मियोई 13 कोविड नंबर मोइदुना लैखिदबगा लोइनना अपुनबा लैखिदबगी मसिंग चनीगा निफुमंगा यौख्रे मणिपुर दंगसी अनौबा पॉजिटिव केस 113 फंखिबगा लोइनना अपुनबा कन्फर्म केस मसिंग लिसिंग मापन हेलदुना हाइबदी लिसिंग मापन सुपना 10 यौख्रे लिसिंग अनिगा 113 एक्टिव ओइरी ngasi मणिपुरदा मियोई अनि कोविड नंबर मोइदुना लैखिदबगा लोइनना अपुनबा लैखिदबगी मसिंग 59 यौख्रे अरुणाचल प्रदेश दा अपुनबा कन्फर्म केस मसिंग लिसिंग 8,445 लिसिंग अमगा 5,8 एक्टिव ओइरी अपुनबा लैखिदबगी मसिंग 13 नागालैंड दंगसी नौना पॉजिटिव केस 43 फंखिबगा लोइनना अपुनबा कन्फर्म केस मसिंग लिसिंग 5,493 यौख्रे लिसिंग अमा सुपना 52 एक्टिव ओइरी लैखिदबगी मसिंग 15 मेघालय दंगसी नौना पॉजिटिव केस 73 फंखिबगा लोइनना अपुनबा कन्फर्म केस मसिंग लिसिंग 4,719 यौख्रे लिसिंग 2,158 एक्टिव ओइरी ngasi मेघालय दा मियोई अमा कोविड नंबर मोइदुना लैखिदबगा लोइनना अपुनबा लैखिदबगी मसिंग 53 यौख्रे अमदी मिजोरम दसु ngasi नौना पॉजिटिव केस 8 फंखिबगा लोइनना अपुनबा कन्फर्म केस मसिंग लिसिंग 1,435 यौख्रे 4,9 एक्टिव ओइरी लैखिदबा अमता याउद्री अमदी इंडिया दंगसी की हौजिक फाउबदा अनोबा पॉजिटिव केस लिसिंग 9,953 यौख्रे मसिदा स्टेट 13 की रिपोर्ट वाटली मरमसना इंडिया दा कोविड-19 की टोटल पॉजिटिव केस मसिंग 1,50,000 लिसिंग 13 यौख्रे टोटल एक्टिव केस मसिंगना 1,05,000 लिसिंग 43 ने अमदी टोटल डेथ ना लिसिंग 94,458 ने ngasi gi oina इंडिया दा हौजिक फाउबदा मियोई 100 कोविड नंबर ओइदुना लैखिद्रे अरोइबदा अतोपा पाउसिंगदा कोरोना वायरस पैंडेमिक निंगथम थादना हेना साथीरकदौरिब्रा अयाम्बनदी साथीरकनी हाइनरी अदुबो चामदा चामा साथीनी हाइबसिमदी कनामतना हाइबंगमद्रे निंगथम था चंगशिलकपगा लोइनना मिपाइनबसु अदुमक हेंगलखली निंगसिंगबा याय वायरस असिना वुहानदा साफोंगलखिबदुसु निंगथम थादने हौखिबा था निपान खरा हेनबगी मनुंगसिदा कोविड ना मालेमदा मियोई मिलियन 9 हेना इन्फेक्ट ओइहनबता नतना मिलियन 9 हेनबना सीख्रबने एकेडमी ऑफ मेडिकल साइंसेस यूके ना इंग्लिसिंगनी 19 जनवरी फेब्रुवारी तदी हॉस्पिटल सिंगदा एडमिट तौबगी चांग ख्वाइदगी वांगबा याय हाइरकली IIT भुवनेश्वर अमदी एम्स की जॉइंट रिसर्च टीम अमनसु इंगबगी चांग हेंगलकपगा लोइनना इंडिया दा कोविड संदोकपगी चांग हेंगलकनी हाइरकली कोविड अमदी फ्लू अनिमक रेस्पिरेटरी सिस्टम दा अटैक तौबा मरमना इंगसिलकलबदी कोविड अमदी फ्लू की महिक अनिमकना पुन्ना लंदारकपा यारी फिबम असिदा निंगथम थादना हेना कोविड की SOP सिंग ngakna चटपतारी कोविड वैक्सीन सु निंगथम था हौगलकपा फाउबददी फंगबगी आशा कया उद्री निंगथम थागी मयाइवाई नत्रगा लोइशिलमदाइददी फंगलबा यारी ड्यूटी मिनम्बगी किनिंगाई ओइबा थोंग अमा ओइना यूपी की मथुरा डिस्ट्रिक्ट ता डॉक्टर अमना स्टेट असिगी CMO ना पिरकपा सैम्पलिंग टारगेट यौहन्नबगी दमक महाक मसागी स्पेसिमेन 35 हेना पिरम्बगी थोंग सोशल मीडिया दा वायरल ओइरखी डॉक्टर राजकुमार सरस्वत कौबा डॉक्टर असिना पीखिबा मसागी सैंपल सिंग असी तोंगान तोंगान बा सेमजिन साजिनबा मिंगदा टेस्टिंग की दमकता थाखी हाइरी अदुबो पाव असिना करिगुम्बा असेंगबा ओइरमलबदी यूपी की कोविड टेस्ट तौबगी अमोट पथोंग सिंग अदु मयेक सेंगना उथोकली
आसाम प्रदेश कांग्रेस की प्रेसिडेंट अमदी एमपी रिपुन बोरा यावना राज्य सभा की एमपी निपान पार्लियामेंट थक्सी खासी गाक्तबगीदमक नोंजुमीफम असिगी लेमहौरिबा नुमितसिंगी ओइना सस्पेंड तौख्रे मखोई निपान सस्पेंड तौबगी मोशन वॉइस वोट ना यारखिबगा लोइनना चेयरमैन एम वेंकैया नायडूना ngarang farm bill ga mari leidana house da mp nipan asina chathakhiba henjinba thong adubu kanna condemn tawi hairakhi थौदोग असिना अपर हाउस की इमेज सोखली हाईखी हारिबा सस्पेंड तौख्रबा एमपी सिंह असिना गांधी की मितम मनाक्ता मतम कक्तबा स्ट्राइक चंगसिंदुना मखोइबु सस्पेंड तौबगी थोंग असि डेमोक्रेसीबु हाटपनी हाईखी नाकल अमरोमदा फार्म बिल सिंह असिगी मतांगदा लेबाग असिगी प्राइम मिनिस्टर नरेंद्र मोदी नदी बिल सिंह असि कुनमाथोई सुबा चहीचा असिगी ओइना यामनमक तंगाई फदबनी मंदी सिंह लेखिगनी लोइनना एमएसपी सु लेखिगनी हाइरी ओपोजिशन पार्टी तरानिथोइना प्रेसिडेंट की मफमदा बिल असिबु अयाबा पिबिदनबा हाइजख्रे चेरगसिदा गेहूगी ओइना एमएसपी हेंगतहंदुना क्विंटल अमदा लुपा यांखै हेंगतखिबगा लोइनना रबी मही मरोंग मखल तरुकता एमएसपी हेंगतहनख्रे अमदी लद्दाखता इंडिया अमदी चाइना उंखतनबा हौजिकसु संताइनबा ngamdri तरुगलक सुबो ओइना लेबाग अनी असिगी कमांडर थाकी वारी सानाबा LAC गी चाइनीज की माइकैदा लैबा मोल्दोदा ngasisu वारी सानाखी था अमा मखाई मुकी मतुंगदा ngamkhैदा ओरिबा फिबम असिगी मतंगदा कोर कमांडर सिंह फमिनाखिबनी ngasiगी ओइनादी आरामबाई न्यूज गुवाहाटीदा मणिपुरी पाउ संदोकचबा मतंग असलोइसिनजबगा लोइनना अमुकसु हन्ना खुरुमजरी।